Chatpagi Pao Fangbadagi staff Singi attendance register Nouna Saramba Thengnare Puya. People's United Youth Alliance Puyana Foothills Naga Coordinating Committee amasung Paumi Singa Loinena Ching amasung Tamgi Tongan ba Mafam Singda Ladiba Analaying Sang Singi Fibam Yengshinbagi Saruk ama Oina Ngasisu Chandel District Ki District Hospital amasung Komla Thabida Yengshinkri. Yengshin Kongchat aduda Dr. Amadi Nursing Ningthina Thabak Karam Dabadagi Hendoraktuna Puyagi Drive Chatle Haiba Pao Fangbadagi staff Singi attendance register da Nouna Saramba Thengnare. Kongchat asigi saruk ama oina team asina Komla Thabida leiba PHC ki fivam yengsilubada employees sing office karai natraga karakti khangnaba thamliba attendance register adu ngarang nahanta nauna iraga puthorakpa thengnaki hariba register aduda employee khudimak matam chana lakpa aduga chang naina lakpagi khuyek piduna leiramba thengnaki thawong aduda chingnaba leibadagi kupthana yengsiluba matamda ariba attendance register amasu leiramba thengnaraki Hidamasigi matangda health center adugi staff singna phongdorakpagi matung inna organization kharana laying sang sing check tawre khangbadagi anauba register ama semlaga ngarang nahadagi staff singi shoi komba hokhibani haina phongdoraki Thawong asigi matangda Puyagi General Secretary Longjam Abothena Paumi singda phongdorakibada Lenga ki ana laying sang singda tolop chawna chaduna leiriba doctor nurse amasung staff sing mabukchen singre haibadu mayamna mayek sengle Masi mayamna laibak thiba thawong amani tungan ba health center singda staff amadi nursing mahut sinbadagi hendoktuna Dr. Fawba mahut silamba thengnakhiba laikhrabani ngasi su yamna mawong maril tadaba mawongda health center asina chalairamniba thawong asi lengaki home department na tumina adumak laishingadawribra haina phongdoraki Kongchaladagi saruk ama oina district hospital Chandel gi fibam yengsingki maduda hospital asimakti atai atopa chingi hospital singa yengnabada kharabakai di fibam fana leiramba thengnaki matik chaba infrastructure leiramki adumoinamak hospital asigisu attendance register yenglubada staff kharadi chatliba July tha asigi tang kuntraga mathoi fawgi soi toramba thengnaraki asigumba thong sing asigi matangda hospital asigi MS ka unaduna wakhal taminaki loinana hospital asigi housing watuna lairiba specialist doctor singasi athoba matamda thabiraknaba MS ki maikaidagi aiba chirol pidaduna takshin khibaga loinana asoiba aranba kaya lairamnabasu chumthokani haina thajaba pikhi